ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯆꯍꯤ 2019ꯒꯤ ꯑꯍꯥꯟꯕ ꯃꯟ ꯀꯤ ꯕꯥꯠꯅꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛꯅꯤ ꯃꯌꯥꯝꯒ ꯑꯃꯨꯛꯀ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯖꯕꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯖꯅꯋꯥꯔꯤ ꯊꯥ ꯑꯁꯤ ꯊꯧꯗꯣꯛ ꯀꯌꯥꯅ ꯊꯜꯂꯤ ꯊꯥ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 13ꯒꯤ ꯃꯌꯥꯗꯒꯤ ꯍꯧꯔꯒ ꯑꯋꯥꯡꯗꯒꯤ ꯈꯥ ꯐꯥꯎꯕꯗ ꯑꯃꯗꯤ ꯅꯣꯡꯄꯣꯛꯇꯒꯤ ꯅꯣꯡꯆꯨꯞ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯀꯌꯥ ꯄꯥꯡꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯁꯤꯗ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁꯀꯤ ꯀꯨꯝꯍꯩꯁꯨ ꯄꯥꯡꯊꯣꯛꯏ ꯍꯟꯗꯛꯀꯤ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯑꯁꯤꯗ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯊꯥꯒꯠꯅꯔꯛꯂꯦ ꯖꯩꯁꯜꯃꯦꯔꯗꯒꯤ ꯄꯨꯜꯀꯤꯠꯅ ꯑꯩꯉꯣꯟꯗ ꯏꯔꯛꯏ ꯖꯅꯋꯥꯔꯤ 13ꯀꯤ ꯄꯦꯔꯦꯠꯇ ꯀꯥꯔꯇꯥꯕ꯭ꯌꯥ ꯄꯠ ꯁꯦꯝꯕꯗ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯀꯥꯟꯄꯨꯔꯒꯤ ꯖꯌꯥꯅ ꯏꯔꯛꯏ ꯃꯍꯥꯛꯅ ꯄꯦꯔꯦꯠꯇ ꯁꯔꯨꯛ ꯌꯥꯔꯤꯕ ꯇꯦꯕ꯭ꯂꯣꯁꯤꯡꯗꯨꯗ ꯚꯥꯔꯠꯀꯤ ꯀꯜꯆꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝꯁꯤꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯄꯦꯔꯦꯠ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯨꯄꯤ ꯎꯠꯇꯣꯡꯕꯤꯁꯤꯡ ꯑꯃꯗꯤ CRPFꯀꯤ ꯅꯨꯄꯤꯒꯤ ꯕꯇꯥꯂꯤꯌꯟꯁꯤꯡꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ ꯃꯔꯨꯞꯁꯤꯡ ꯗꯦꯍꯔꯥꯗꯨꯟꯗꯒꯤ ꯕꯥꯁꯦꯜꯅ ꯑꯩꯉꯣꯟꯗ ꯏꯔꯛꯏ ꯃꯍꯥꯛꯅ ꯖꯅꯋꯥꯔꯤ 15 ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯅꯨꯃꯤꯠꯁꯤꯗ ꯄꯗꯃ ꯑꯦꯋꯥꯔꯗ ꯂꯥꯎꯊꯣꯛꯏ ꯁꯝꯅ ꯍꯥꯏꯔꯕꯗ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯖꯅꯋꯥꯔꯤ 13ꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯁꯔꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯠꯊꯣꯛꯂꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒ ꯇꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯗꯃꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯌꯔ ꯇꯧꯅꯔꯛꯏ ꯍꯟꯗꯛꯀꯤ ꯄꯗꯃ ꯃꯅꯥ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯁꯝꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯑꯃꯗꯤ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯈꯦꯟꯅꯩ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯥꯌꯣꯛ ꯌꯥꯔꯤꯕ ꯁꯤꯡꯅꯕꯁꯤꯡꯒꯁꯨ ꯌꯥꯝꯅ ꯈꯦꯟꯅꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇ꯭ꯔꯥꯏꯕꯦꯜ ꯁꯃꯥꯖꯅ ꯃꯁꯥꯒꯤ ꯆꯠꯅꯂꯣꯟꯆꯠ ꯄꯔꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯅꯩꯅꯗꯨꯅ ꯊꯤꯖꯤꯟꯅꯕꯁꯨ ꯍꯣꯠꯅꯩ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯇꯣ ꯍꯣ ꯀꯨꯏ ꯑꯃꯗꯤ ꯃꯥꯟꯗꯥꯅꯆꯤꯡꯕ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯜꯁꯤꯡꯗ ꯊꯕꯛ ꯇꯧꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯄꯗꯃ ꯃꯅꯥ ꯑꯁꯤ ꯄꯤꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯙꯅꯤꯔꯥꯝ ꯇꯣꯇꯣ ꯖꯥꯅꯨꯝ ꯁꯤꯡ ꯁꯣꯏ ꯑꯃꯗꯤ ꯕꯤ ꯔꯥꯝꯀ꯭ꯔꯤꯁꯅ ꯔꯦꯗꯤꯅꯆꯤꯡꯕꯒꯤ ꯃꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯈꯪꯅꯔꯦ ꯁꯤꯙꯤ ꯖꯔꯋꯥ ꯑꯃꯗꯤ ꯑꯣꯡꯒꯦꯅꯆꯤꯡꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯗꯛꯇꯤ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯗꯨꯗꯤ ꯍꯤꯔꯥꯕꯥꯏ ꯂꯣꯕꯤ ꯔꯇꯟ ꯆꯟꯗ꯭ꯔꯀꯥꯔ ꯑꯃꯗꯤ ꯏꯁꯣꯔ ꯆꯟꯗ꯭ꯔ ꯕꯔꯃꯥꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯁꯔꯨꯛ ꯑꯃꯅꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯁꯃꯥꯖꯒꯤ ꯆꯥꯎꯈꯠꯄꯗ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯃꯤꯔꯣꯜꯕꯨꯁꯨ ꯏꯊꯤꯜ ꯄꯤꯕꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯅꯛꯁꯂꯥꯏꯠꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯐꯥꯎꯕ ꯄꯗꯃ ꯃꯅꯥꯒꯤ ꯅꯤꯜ ꯈꯣꯡꯕꯁꯤ ꯌꯧꯔꯦ ꯃꯁꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯛꯁꯂꯥꯏꯠꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯀꯛꯉꯥꯎꯅꯔꯕ ꯅꯍꯥꯁꯤꯡꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯎꯠꯄꯤꯕꯁꯤꯡꯕꯨꯁꯨ ꯄꯗꯃ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀꯥꯡꯀꯦꯔꯗ ꯎꯗ ꯍꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯖꯦ ꯀꯨꯃꯥꯔ ꯃꯥꯟꯗꯚꯤ ꯑꯃꯗꯤ ꯒꯔꯆꯤ ꯔꯧꯂꯤꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯖꯔꯤꯄꯇꯤ ꯅꯥꯇꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯔꯁꯨꯔꯥꯝ ꯀꯣꯃꯥꯖꯤ ꯈꯨꯅꯦꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤ ꯄꯤꯕꯤꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯔꯠ ꯏꯁꯇ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯜꯆꯔꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯔꯥꯝꯀꯨꯏ ꯋꯥꯡꯒꯕꯦ ꯅ꯭ꯌꯨꯃꯦ ꯕꯤꯀ꯭ꯔꯝ ꯕꯍꯥꯗꯨꯔ ꯖꯃꯥꯇꯤꯌꯥ ꯑꯃꯗꯤ ꯀꯔꯃꯥ ꯋꯥꯡꯆꯨꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡ ꯍꯟꯗꯛ ꯄꯗꯃ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯁꯩꯕꯨ ꯃꯒꯨꯟ ꯍꯥꯞꯄꯤꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯏꯁꯩ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯥꯝꯅꯕ ꯏꯁꯩꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯤ ꯑꯗꯨꯕꯨ ꯏꯁꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤ ꯍꯟꯗꯛꯀꯤ ꯄꯗꯃ ꯃꯅꯥ ꯐꯪꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯟꯇꯨꯔ ꯕꯝꯍꯨꯝ ꯗꯨꯏꯇꯔꯥꯅꯆꯤꯡꯕ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯆꯠꯅꯔꯛꯂꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠꯁꯤꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯌꯥ ꯌꯥꯎꯔꯤ ꯒꯨꯂꯥꯝ ꯃꯣꯍꯝꯃꯗ ꯖꯥꯁ ꯃꯣꯋꯥ ꯁꯨꯄꯣꯡ ꯔꯦꯁꯤꯡꯕꯣꯔ ꯀꯨꯔꯀꯥꯂꯥꯡ ꯃꯨꯅꯤ ꯚꯦꯟꯀꯇꯄꯥ ꯑꯃꯗꯤ ꯃꯪꯒꯜ ꯀꯥꯟꯇꯤꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯟꯕ ꯊꯨꯡꯅ ꯁꯛꯅ ꯁꯣꯟꯅꯔꯤ ꯃꯔꯨꯞꯁꯤꯡ ꯄꯗꯃ ꯃꯅꯥ ꯐꯪꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯥꯛꯀꯤ ꯋꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯌꯥ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯅꯤꯅ ꯃꯅꯥ ꯐꯪꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯗ
momon minok ubaduni makoigi achauba manadi asigumba kathoklaba miyoi sing asibu ikai khumnaba asina laibaki mingchatpu amuke hene hengal halibane aihangna mafam sida padma mana phanglaba miyoi pumnamaki ming panjaba ngamjadrabasu adomna padma mana phanglaba miyoi sing dugi maramda thijin biraga atopa miyoida makoigi maramda sandokna takpiyo marup sing haujik aikhoina azadi ka amrit mahotsav ki manung channa ganatantra divas ki maramda nainari maraksida yamna nungaiba lairik amagi maramdasu nainajage chayol mukki mamangda fangba lairik asida yamna pukning singsiningai oiba hiramda nainaba thengnake lairik asigi mamingdi India the mother of democracy ne aduga masida yamna phajaba wareng kaya yauri Bharat ase malemgi khwaidigi chawba miyamgi leingak ne loinana aikhoigi leibak se democracy gi mama ne haiba wafam asida chawthokjaba phauje loktantra se aikhoigi lutongda aikhoigi sanskriti da yauri chahi cha kaya dagi masi aikhoigi thabak thauram kaya gi saruk ama oire democratic society ase aikhoigi lamchat ne Dr. Ambedkar na Bauddha Bhikkhu Sanghaga aikhoigi Bharat ke sangsad ka changdamnarame mahangna masibu motions resolutions quorum voting amadi vote masing thibagi niyom kaya leiba organization amani haina takpirame Baba Sahib na khanki Bhagavan Buddhana wakhalon asi matamdugi rajniti gi thaurang singdagi soidani ithil phanglamgani Tamil Nadu da pikti pikpa aduga yamna maming chatpa khungang amale mamingna Otirimeru kawe mafam sida leiba chahilising ama chama chani suraba nungpakta iba mayek amale masina malem pumbabu angakpa ama poghale masigi nungpakta irambasi mini construction amagumbane masida gram sabha amabu karamna operate tawgani loinana masigi members sing kamdawna khangani haibadu yamna mamut tana nainari aikhoigi leibaki puwarida democratic value gi atoppa khudam amaga leiri tarani thui suba chahi chagi Bhagavan Basweswar Anubhav Mandapam mafam si free debate amade khana nainabu pukning thawgali mayamna masi Magna Carta dagi fawba mamangi mafam ni khangbada angakpa ama poklamgani Warangal gi Kaktiya Sage gi ningthau singi Ganatantra gi chanalon chatparingsu miyamna sonari Bhakti gi ihona nongchup Bharata Loktantra gi culture asibu makhata na chathahanki Lairik asida Sikh Panthagi Loktantric oiba wakhalon busu miyamda khangale masina Guru Nanak Dev Ji gi ayaba lauraga lepkhiba warep singbu miyamda khangale mayai thangba Bharat ki Orangwa amadi Munda tribe singda community driven amadi consensus driven oiba warep ki matangdasu lairik asida ningthine ire mayamna lairik asi pabiraba matungda chahi cha kayadagi laibak asi Loktantra gi ichel chelakli haibadu khangbangam bigani Mother of the democracy gi saktamda aikhoina hiramasida munna nainaba khanthaba amadi malem pumbada khangan batai masina leibak asida Loktantra gi wakhalon ase hena marat chelhangani aigi nungsi jarabai leibak cha sing Yoga Divas ka aikhoigi makhal makhal gi apauba mahi marung millets ka karida kaman oibagi haina hanglabadi kamdauna changdamnari banu masibu haina khanbigani ani sida phana ningthina kaman oiba lei hairgadi ngakkani tasengbadi United Nation na International Yoga Day ga International Year of Millets ka animaksigi warepsi barana thangalak matungda lawkibani atopa wafam amana yoga haibasisu haksang phabaga mari leinai aduga millets su haksang phabada yamna maru oiba thaudang lawribani ahum subada hena maru oiriba wafamdi khongjang animaksida miyamna saruk yaba maramna awonba lakhre miyamna paksanna hainingna saruk yabiduna yoga amadi fitness pu punsigi saruk ama oihanbagum millets pusu mayamna yamna pamna lawnaragle haujikti millets pu chana thaknapagi saruk ama oina sijanare awonbasigi mahisu uba phangli apikpa lawmi singda masina thauna pibgum thogle mahuksadagi chanabi ama oina millets ki puthok lambadu haujikti malem sina millets ki maru oibadu khangbirak pasida makhoi yamna harawe maikei amaromda FPO amadi entrepreneur na millets ki kaithel yohanba amadi miyamda phanganaba thaurang haukre Andhra Pradesh ki Nandayal jila dalaiba KB Rama Subba Reddy jina millets ki damakta
ꯁꯦꯜ ꯅꯤꯡꯊꯤꯅ ꯐꯪꯂꯤꯕ ꯊꯕꯛ ꯊꯥꯗꯣꯛꯈꯤ꯫ ꯏꯁꯥꯒꯤ ꯈꯨꯠꯅ ꯁꯦꯝꯕ ꯃꯤꯂꯦꯠꯁꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯈꯨꯡꯒꯪꯗꯨꯗ ꯕꯖ꯭ꯔꯥꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠ ꯍꯧꯗꯣꯛꯈꯤ꯫ ꯁꯨꯕ꯭ꯕ ꯔꯦꯗꯤꯖꯤꯅ ꯃꯌꯥꯝꯗ ꯕꯖ꯭ꯔꯥꯒꯤ ꯀꯥꯟꯅꯕꯕꯨ ꯈꯪꯍꯜꯂꯤ, ꯂꯣꯏꯅꯅ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯐꯪꯍꯜꯂꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯑꯂꯤꯕꯥꯒ ꯃꯅꯥꯛꯇ ꯂꯩꯕ ꯀꯦꯅꯥꯠ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯗꯨꯒꯤ ꯁꯔꯃꯤꯂꯥ ꯑꯣꯁꯋꯥꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯧꯈꯤꯕ ꯆꯍꯤ 10ꯃꯨꯛꯁꯤꯗ ꯃꯤꯂꯦꯠꯀꯤ ꯆꯥꯊꯣꯛꯁꯤꯡꯗ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯂꯧꯃꯤꯁꯤꯡꯗ ꯁ꯭ꯃꯥꯔꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯖꯕꯗꯨꯅ ꯃꯤꯂꯦꯠꯁꯀꯤ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕꯗ ꯅꯠꯇꯅ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛꯁꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯠꯇꯤꯁꯒꯔꯗ ꯂꯩꯕ ꯔꯥꯏꯒꯔ ꯆꯠꯄꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯃꯐꯝꯗꯨꯒꯤ ꯃꯤꯂꯦꯠ ꯀꯦꯐꯦ ꯁꯣꯏꯗꯅ ꯆꯪꯕꯤꯌꯨ꯫ ꯊꯥ ꯈꯔꯅꯪꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯛꯈꯤꯕ ꯃꯤꯂꯦꯠ ꯀꯦꯐꯦꯁꯤꯗ ꯆꯤꯂꯥ, ꯗꯣꯁꯥ, ꯃꯣꯃꯣ, ꯄꯤꯖꯥ ꯑꯃꯗꯤ ꯃꯟꯆꯨꯔꯤꯌꯟꯒꯨꯝꯂꯕ ꯑꯥꯏꯇꯦꯝꯁꯤꯡ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯈꯠꯂꯛꯂꯤ꯫ ꯑꯩꯍꯥꯛ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯒꯦ, ꯑꯗꯣꯝ ꯑꯣꯟꯇꯔꯄ꯭ꯔꯦꯅ꯭ꯌꯨꯔ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕꯤꯔꯝꯂꯒꯅꯤ, ꯑꯗꯨꯕꯨ ꯃꯤꯂꯦꯠꯄ꯭ꯔꯣꯅ꯭ꯌꯨꯔ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝ ꯇꯥꯕꯤꯔꯕꯔꯥ? ꯑꯣꯔꯤꯁꯥꯒꯤ ꯃꯤꯂꯦꯠꯄ꯭ꯔꯦꯅ꯭ꯌꯨꯔꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯀꯟꯅ ꯑꯣꯏꯈꯠꯂꯛꯂꯤ꯫ ꯑꯥꯗꯤꯕꯥꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯨꯟꯗꯔꯒꯔꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯥꯛꯅ ꯅꯨꯄꯤ 2,500ꯃꯨꯛꯀꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯣꯔꯤꯁꯥ ꯃꯤꯂꯦꯠꯁ ꯃꯤꯁꯟꯒ ꯁꯝꯅꯔꯤ꯫ ꯃꯐꯝꯁꯤꯗ ꯅꯨꯄꯤꯁꯤꯡꯅ ꯀꯨꯀꯤꯁ, ꯔꯁꯒꯨꯂꯥ, ꯒꯨꯂꯥꯕ ꯖꯥꯃꯨꯟ ꯑꯃꯗꯤ ꯀꯦꯛ ꯐꯥꯎꯕ ꯁꯥꯔꯤ꯫ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯄ ꯃꯔꯝꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯀꯜꯕꯨꯔꯒꯤꯗ ꯑꯥꯂꯟꯗ ꯕꯨꯇꯥꯏ ꯃꯤꯂꯦꯠꯁ ꯐꯥꯔꯃꯔꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯦꯅꯤꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯤꯂꯦꯠꯁ ꯔꯤꯁꯔꯆꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯕꯛ ꯇꯧꯈꯤ꯫ ꯃꯐꯝꯗꯨꯒꯤ ꯈꯖ꯭ꯔꯥ, ꯕꯤꯁꯀꯤꯠꯁ ꯑꯃꯗꯤ ꯂꯗꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯀꯔꯅꯥꯇꯀꯥꯃꯛꯀꯤ ꯕꯤꯗꯔ ꯖꯤꯂꯥꯗ ꯍꯨꯜꯁꯨꯔ ꯃꯤꯂꯦꯠ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯝꯄꯦꯅꯤꯒ ꯁꯝꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯤꯂꯦꯠꯁꯀꯤ ꯂꯧ ꯎꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯥꯇꯥꯁꯨ ꯁꯦꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯐꯅ ꯅꯤꯡꯊꯤꯖꯅ ꯍꯦꯟꯒꯠꯄ ꯉꯝꯂꯦ꯫ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯂꯧꯎꯒ ꯁꯝꯅꯔꯤꯕ ꯁꯠꯇꯤꯁꯒꯔꯒꯤ ꯁꯟꯗꯤꯞ ꯁꯔꯃꯖꯤꯒꯤ FPOꯒ ꯉꯁꯤꯗꯤ ꯔꯥꯏꯖ꯭ꯌ 12ꯒꯤ ꯂꯧꯃꯤꯁꯤꯡꯒ ꯁꯝꯅꯔꯦ꯫ ꯕꯤꯂꯥꯁꯄꯨꯔꯒꯤ FPOꯁꯤꯡꯗ ꯃꯤꯂꯦꯠꯁ ꯃꯈꯜ 9ꯒꯤ ꯑꯥꯇꯥ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯉꯁꯤꯗꯤ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ G20ꯒꯤ ꯁꯃꯤꯠꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ G20ꯒꯤ ꯁꯃꯤꯠ ꯄꯥꯡꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡꯃꯛꯇ ꯃꯤꯂꯦꯠꯁꯅ ꯁꯦꯝꯕ ꯑꯐꯕ ꯑꯃꯗꯤ ꯃꯍꯥꯎ ꯂꯩꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯌꯥꯎꯍꯜꯂꯤ꯫ ꯃꯐꯝꯁꯤꯗ ꯀꯩꯊꯦꯜꯗ ꯐꯪꯕ ꯈꯤꯆ꯭ꯔꯤ, ꯆꯦꯡꯄꯥꯛ, ꯈꯦꯔ ꯑꯃꯗꯤ ꯇꯜꯒ ꯂꯣꯏꯅꯅ ꯔꯥꯒꯤꯅ ꯁꯦꯝꯕ ꯄꯥꯌꯝꯁ, ꯄꯨꯔꯤ ꯑꯃꯗꯤ ꯗꯣꯁꯥꯅꯆꯤꯡꯕ ꯃꯊꯦꯜꯁꯨ ꯄꯤꯔꯤ꯫ G20ꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯂꯦꯠꯁ ꯑꯦꯛꯖꯤꯕꯤꯁꯟꯗ ꯃꯤꯂꯦꯠꯁꯅ ꯁꯦꯝꯕ ꯍꯦꯜꯊ ꯗ꯭ꯔꯤꯡ, ꯁꯤꯔꯤꯌꯦꯜ ꯑꯃꯗꯤ ꯅꯨꯗꯜꯁꯤꯡ ꯎꯠꯂꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯏꯟꯗꯤꯌꯟ ꯃꯤꯁꯟꯅꯁꯨ ꯄꯥꯝꯅꯔꯤꯕ ꯑꯁꯤꯕꯨ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯕꯥꯛꯁꯤꯅ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯤꯂꯦꯠꯁꯄꯨ ꯍꯦꯟꯅ ꯄꯥꯝꯅꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯂꯧꯃꯤꯁꯤꯡꯗ ꯄꯥꯡꯒꯜ ꯀꯌꯥ ꯌꯥꯝꯅ ꯍꯥꯞꯀꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯤꯕ ꯌꯥꯔꯦ꯫ ꯉꯁꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯤꯂꯦꯠꯁꯅ ꯁꯦꯝꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅꯁꯨ ꯄꯥꯝꯕ ꯍꯦꯟꯒꯠꯂꯛꯄꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔ ꯑꯣꯐ ꯃꯤꯂꯦꯠꯁꯀꯤ ꯑꯁꯤꯒꯨꯝꯕ ꯁꯩꯍꯧ ꯐꯖꯕ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯃꯁꯤꯕꯨ ꯂꯦꯞꯇꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯀꯅꯥꯒꯨꯝꯕꯅ ꯑꯗꯣꯝꯗ ꯇꯨꯔꯤꯁ ꯍꯕ ꯒꯣꯋꯥꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯒꯣꯋꯥꯒꯤ ꯃꯤꯡ ꯍꯦꯛ ꯄꯟꯕꯒ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯐꯝꯗꯨꯒꯤ ꯐꯖꯔꯕ ꯀꯣꯁ ꯂꯥꯏꯟ, ꯕꯤꯆꯦꯁ ꯑꯃꯗꯤ ꯄꯥꯝꯖꯕ ꯆꯥꯛ ꯌꯦꯟꯁꯥꯡꯒꯤ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯊꯣꯏꯗꯣꯛꯄ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯦ꯫ ꯃꯁꯤ ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯉꯤ꯫ ꯒꯣꯋꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯚꯦꯟꯠꯅꯤ ꯄꯔꯄꯜ ꯐꯦꯁ꯫ ꯍꯥꯏꯔꯤꯕ ꯐꯦꯁ ꯑꯁꯤ ꯖꯅꯋꯥꯔꯤ 6-9 ꯐꯥꯎꯕ ꯄꯟꯖꯤꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤ ꯑꯉꯛꯄ ꯃꯍꯣꯠꯅ ꯑꯃ ꯑꯣꯏꯈꯤ꯫ ꯄꯔꯄꯜ ꯐꯦꯁ ꯍꯥꯏꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯅꯣ ꯍꯥꯏꯕꯕꯨ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯜ ꯏꯆꯦ 50,000 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯁꯤꯡꯗꯨꯅ ꯃꯤꯔꯥꯃꯥꯔ ꯕꯤꯆ ꯀꯣꯏꯕꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎ ꯇꯨꯖꯨꯡꯅꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯤꯔꯥꯃꯥꯔ ꯕꯤꯆ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯁꯤꯡꯒꯤꯗꯃꯛꯇ ꯒꯣꯋꯥꯒꯤ ꯑꯦꯛꯁꯦꯁꯤꯕꯜ ꯕꯤꯆꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤ꯫
ꯃꯐꯝꯁꯤꯗ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟ, ꯇꯦꯕꯜ ꯇꯦꯅꯤꯁ ꯇꯣꯔꯅꯥꯃꯦꯟ, ꯃꯥꯔꯥꯊꯣꯟ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯅꯅ ꯗꯤꯞ ꯕ꯭ꯂꯥꯏꯟ ꯀꯣꯟꯚꯦꯟꯁꯟ ꯑꯃꯁꯨ ꯁꯤꯟꯈꯤ꯫ ꯃꯐꯝꯁꯤꯗ ꯌꯨꯅꯤꯛ ꯕꯥꯔꯠ ꯋꯥꯆꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯅꯠꯇꯅ ꯐꯤꯜꯝ ꯑꯃꯁꯨ ꯎꯠꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯕꯗꯨ ꯈꯪꯖꯅꯕ ꯃꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯄ ꯃꯑꯣꯡꯗ ꯁꯤꯜ ꯂꯥꯡꯈꯤ꯫ ꯄꯔꯄꯜ ꯐꯦꯁꯀꯤ ꯊꯣꯏꯗꯣꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯕ꯭ꯌꯥꯡ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯀꯌꯥ ꯎꯠꯈꯤ꯫ ꯐꯦꯁ ꯑꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯍꯣꯠꯅꯕ ꯀꯌꯥꯃꯔꯨꯝꯁꯨ ꯎꯕ ꯐꯪꯈꯤ꯫ ꯄꯔꯄꯜ ꯐꯦꯁꯄꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯁꯤꯜ ꯂꯥꯡꯕꯤꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯍꯣꯠꯅꯕꯤꯈꯤꯕ ꯚꯣꯂꯨꯟꯇꯤꯌꯔ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯦꯁꯦꯁꯤꯕꯜ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯕꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯖꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝ ꯑꯁꯤꯗ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯟꯖꯒꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ, ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯀꯅꯤ꯫ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯄ ꯍꯥꯏꯕꯗු ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯁꯥꯏꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯡꯒꯂꯨꯔꯨꯒꯤ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ IISCꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯨꯗꯝ ꯑꯃ ꯃꯤꯌꯥꯝꯗ ꯎꯠꯂꯤ꯫ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯑꯩꯍꯥꯛꯅꯁꯨ ꯍꯥꯟꯅ ꯄꯟꯖꯈ꯭ꯔꯦ꯫ ꯂꯣꯏꯁꯪ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯚꯥꯔꯠꯀꯤ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯖꯝꯁꯦꯗꯖꯤ ꯇꯥꯇꯥ ꯑꯃꯗꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯟꯒꯗꯕ ꯂꯣꯏꯅꯅ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯍꯟꯒꯗꯕ ꯋꯥꯐꯝꯅ ꯆꯍꯤ 2022 ꯑꯁꯤꯗ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯤꯡꯗ ꯄꯦꯇꯦꯟꯠ 195 ꯂꯩꯈꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯨꯗꯤꯡꯒꯤ ꯄꯦꯇꯦꯟꯠ 2 ꯔꯦꯀꯣꯔꯗ ꯑꯁꯤ ꯌꯥꯝꯅꯃꯛ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯒꯤꯗꯃꯛ IISCꯒꯤ ꯇꯤꯝꯕꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯄꯥꯝꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯉꯁꯤꯗꯤ ꯄꯦꯇꯦꯟꯠ ꯐꯤꯇꯤꯡꯗ ꯚꯥꯔꯠꯀꯤ ꯔꯦꯡꯀꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 8 ꯁꯨꯕ ꯃꯐꯝꯗ ꯑꯗꯨꯒ ꯇ꯭ꯔꯦꯗꯃꯥꯔꯛꯇꯅ 5 ꯁꯨꯕ ꯃꯐꯝꯗ ꯂꯩꯕ ꯉꯝꯂꯦ꯫ ꯄꯦꯇꯦꯟꯠ ꯈꯛꯇꯗ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ 50%ꯒꯨꯝꯕꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯈꯤ꯫ ꯒ꯭ꯂꯣꯕꯦꯜ ꯏꯅꯣꯚꯦꯁꯟ ꯏꯟꯗꯦꯛꯁꯇꯁꯨ ꯚꯥꯔꯠꯀꯤ ꯔꯦꯡꯀꯤꯡ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯦ꯫ ꯏꯪ 2015ꯗ ꯔꯦꯡꯀꯤꯡ ꯑꯁꯤ 40ꯒꯤ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯍꯥꯏꯒꯠꯂꯛꯇꯨꯅ 40 ꯁꯨꯕ ꯃꯐꯝ ꯀꯟꯕ ꯉꯝꯂꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯒꯁꯨ ꯄꯥꯎꯗꯝꯖꯒꯦ꯫ ꯚꯥꯔꯠꯇ ꯍꯧꯈꯤꯕ ꯆꯍꯤ 11 ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯣꯃꯦꯁꯇꯤꯛ ꯄꯦꯇꯦꯟꯠ ꯐꯤꯂꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯐꯣꯔꯦꯟ ꯐꯤꯂꯤꯡꯗꯒꯤ ꯍꯦꯟꯕ ꯎꯈꯤ꯫ ꯃꯁꯤꯅ ꯚꯥꯔꯠꯀꯤ ꯕꯩꯖ꯭ञꯥꯅꯤꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯕꯨ ꯎꯠꯂꯤ꯫ ꯃꯔꯨꯞꯁꯤꯡ, 12 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯒ꯭ꯂꯣꯕꯦꯜ ꯏꯀꯣꯅꯣꯃꯤꯗ ꯅꯣꯂꯦꯖꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯚꯥꯔꯠꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯪꯂꯥꯟ ꯃꯪꯂꯤꯕꯁꯤ ꯏꯅꯣꯚꯦꯇꯔ ꯑꯃꯗꯤ ꯄꯦꯇꯦꯟꯠꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯪꯐꯥꯎꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯚꯥꯔꯠꯇ ꯁꯦꯝꯖꯕ ꯋꯥꯔꯜꯗ ꯀ꯭ꯂꯥꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯐꯪꯂꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ, ꯅꯃꯣ ꯑꯦꯞꯇ ꯇꯦꯂꯪꯒꯅꯥꯒꯤ ꯏꯟꯖꯤꯅꯤꯌꯔ ꯕꯤꯖയ്ꯒꯤ ꯄꯣꯁꯠ ꯑꯃ ꯎꯈꯤ꯫ ꯄꯣꯁꯠ ꯑꯁꯤꯗ ꯕꯤꯖയ്ꯅ ꯏ-ꯋꯦꯁꯠꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯋꯦꯁꯠ ꯇꯨ ꯋꯦꯜꯊꯀꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯉꯁꯤ ꯏ-ꯋꯦꯁꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯣꯕꯥꯏꯜ ꯐꯣꯟ, ꯂꯦꯞꯇꯣꯞ, ꯇꯦꯕ꯭ꯂꯦꯠꯅꯆꯤꯡꯕ ꯗꯤꯚꯥꯏꯁ ꯀꯌꯥ ꯑꯃ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯕꯤꯂꯤꯌꯟꯗ ꯂꯩꯔꯝꯒꯅꯤ꯫ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯇꯨꯡꯗ ꯏ-ꯋꯦꯁꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯗꯤꯚꯥꯏꯁ ꯂꯩꯕ ꯃꯇꯝꯗ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯗꯤꯁꯀꯥꯔꯗ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏ-ꯋꯦꯁꯠꯁꯤꯡ ꯑꯁꯤ ꯐꯖꯅ ꯗꯤꯁꯄꯣꯖ ꯇꯧꯗ꯭ꯔꯕꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯕꯗꯤ ꯔꯤꯁꯥꯏꯀꯜ ꯑꯃꯗꯤ ꯔꯤꯌꯨꯖꯒꯤ ꯁꯔꯀꯨꯂꯔ ꯏꯀꯣꯅꯣꯃꯤꯒꯤ ꯑꯆꯧꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏ-ꯋꯦꯁꯠ ꯃꯤꯂꯤꯌꯟ ꯇꯟ 50ꯃꯨꯛ ꯍꯨꯟꯗꯣꯛꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯂꯤ꯫ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯣꯝꯁꯨ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯗ ꯁꯥꯈꯤꯕ ꯀꯃꯔꯁꯤꯌꯦꯜ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏ-ꯋꯦꯁꯠ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯃꯥꯟꯅꯕ ꯉꯝꯂꯣꯏ꯫ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯣꯞ 2,000 ꯍꯨꯟꯗꯣꯛꯄꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯦꯁꯀꯤ ꯄꯥꯝꯕꯩꯅ ꯏ-ꯋꯦꯁꯠ ꯁꯤꯗꯒꯤ
ꯆꯥꯎꯔꯥꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯦꯇꯦꯜ 18 ꯂꯣꯝ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯑꯗꯣꯝ ꯁꯣꯏꯗꯅ ꯉꯛꯀꯅꯤ꯫ ꯃꯁꯤꯗ ꯒꯣꯜ, ꯁꯤꯜꯚꯔ, ꯀꯣꯄꯔ ꯑꯃꯗꯤ ꯅꯤꯀꯦꯜ ꯌꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏ-ꯋꯦꯁꯄꯨ ꯐꯖꯅ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯃꯣꯠ ꯑꯀꯥꯏꯕꯨ ꯁꯅꯥ ꯑꯣꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯟꯊꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁ꯭ꯇꯥꯔꯠ ꯑꯞꯀꯤ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯆꯥꯎꯔꯥꯛꯅ ꯏ-ꯋꯦꯁ ꯔꯤꯁꯥꯏꯀ꯭ꯂꯔ 400 ꯔꯣꯝ ꯍꯤꯔꯝꯁꯤꯗ ꯁꯝꯅꯔꯤ, ꯑꯗꯨꯒ ꯍꯣꯠꯅꯕ ꯀꯟꯕ ꯑꯅꯧꯕ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯃꯁꯤꯒ ꯁꯝꯖꯤꯟꯅꯍꯜꯂꯤ ꯊꯕꯛ ꯄꯤꯔꯤ꯫ ꯕꯦꯡꯒꯂꯨꯔꯨꯒꯤ ꯏ-ꯄꯦꯔꯤꯁꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯃꯍꯣꯠꯅꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯄ꯭ꯔꯤꯟꯇꯦꯗ ꯁꯔꯀꯤꯠ ꯕꯣꯔꯗꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯙꯥꯇꯨꯁꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯁꯦꯝꯒꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯝꯕꯥꯏꯗ ꯊꯕꯛ ꯇꯧꯔꯤꯕ ꯏꯀꯣꯔꯦꯀꯣꯅ ꯃꯣꯕꯥꯏꯜ ꯑꯦꯞꯀꯤ ꯃꯇꯦꯡꯅ ꯏ-ꯋꯦꯁ ꯈꯣꯝꯅꯕ ꯁꯤꯁꯇꯝ ꯁꯦꯝꯈꯤ꯫ ꯎꯠꯇꯔꯈꯟꯗꯒꯤ ꯔꯨꯗꯀꯤꯗ ꯂꯩꯕ ꯑꯦꯇꯦꯔꯣ ꯔꯤꯁꯥꯏꯀ꯭ꯂꯤꯡꯅ ꯂꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯁꯤꯟꯕꯗ ꯄꯦꯇꯦꯟꯠ ꯀꯌꯥ ꯐꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯏ-ꯋꯦꯁ ꯔꯤꯁꯥꯏꯀ꯭ꯂꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯄꯨꯊꯣꯛꯇꯨꯅ ꯃꯤꯡꯆꯠ ꯀꯌꯥ ꯐꯪꯈ꯭ꯔꯕꯅꯤ꯫ ꯚꯣꯄꯥꯜꯗ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯁꯨꯡ ꯋꯦꯕꯁꯥꯏꯠ ꯀꯕꯥꯔꯤꯋꯥꯂꯥꯒꯤ ꯃꯇꯦꯡꯅ ꯏ-ꯋꯦꯁ ꯇꯟ ꯀꯌꯥ ꯈꯣꯝꯒꯠꯈꯤ꯫ ꯃꯁꯤꯒꯨꯝꯕ ꯈꯨꯗꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯁꯤꯅ ꯚꯥꯔꯠ ꯑꯁꯤ ꯒ꯭ꯂꯣꯕꯦꯜ ꯔꯤꯁꯥꯏꯀ꯭ꯂꯤꯡ ꯍꯕ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯉꯥꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨꯗꯤ ꯏ-ꯋꯦꯁꯀꯤ ꯃꯇꯥꯡꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯀꯥꯟꯅꯔꯕ ꯄꯥꯝꯕꯩꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯈꯪꯍꯟꯕ ꯆꯪꯏ꯫ ꯏ-ꯋꯦꯁꯀꯤ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯆꯍꯤꯗ ꯁꯨꯞꯅꯒꯤ ꯏ-ꯋꯦꯁ 15% ꯐꯥꯎꯕ ꯔꯤꯁꯥꯏꯀꯜ ꯇꯧꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯉꯁꯤ ꯃꯥꯂꯦꯝ ꯁꯤꯟꯕꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯁꯨꯡ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯀꯟꯅꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯑꯆꯦꯠꯄ ꯈꯣꯡꯊꯥꯡ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯄꯟꯅꯔꯤ꯫ ꯚꯥꯔꯠꯅ ꯋꯦꯠꯂꯦꯟꯗꯁꯤꯡꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯕꯗ ꯑꯗꯣꯝ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯅꯤ꯫ ꯇꯥꯔꯤꯕ ꯈꯔꯅ ꯋꯦꯠꯂꯦꯟꯗꯁ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯋꯦꯠꯂꯦꯟꯗꯁꯤꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯂꯕ ꯂꯩꯈꯣꯝꯁꯤꯡꯒꯤ ꯃꯊꯛꯇ ꯆꯍꯤ ꯆꯨꯞꯄ ꯏꯁꯤꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯗ ꯋꯥꯔꯜꯗ ꯋꯦꯠꯂꯦꯟꯗꯁ ꯗꯦꯅꯤ꯫ ꯋꯦꯠꯂꯦꯟꯗꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯎꯆꯦꯛ ꯋꯥꯌꯥ, ꯖꯤꯕ ꯄꯥꯟꯕ ꯀꯌꯥ ꯆꯥꯛꯇꯥꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯆꯥꯎꯈꯠꯍꯟꯕꯗ ꯅꯠꯇꯅ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯔꯤꯆꯥꯔꯖ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯌꯥꯝꯕꯅ ꯈꯪꯅꯔꯝꯒꯅꯤ ꯔꯥꯝꯁꯔ ꯁꯥꯏꯠꯁ ꯋꯦꯠꯂꯦꯟꯗꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯔꯨ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯕ ꯋꯦꯠꯂꯦꯟꯗꯁꯤꯡ ꯑꯁꯤ ꯔꯥꯝꯁꯔ ꯁꯥꯏꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯉꯥꯛꯄ ꯃꯊꯧ ꯇꯥꯏ꯫ ꯔꯥꯝꯁꯔ ꯁꯥꯏꯠꯇ ꯋꯥꯇꯔ ꯕꯥꯔꯗ 10,000 ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯂꯝꯗꯨꯒꯤ ꯑꯣꯏꯕ ꯉꯥ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 35 ꯃꯄꯨꯡ ꯐꯥꯔꯕ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯑꯁꯤꯗ ꯔꯥꯝꯁꯔ ꯁꯥꯏꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯃ ꯁꯦꯌꯔ ꯇꯧꯕ ꯄꯥꯝꯃꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯔꯥꯝꯁꯔ ꯁꯥꯏꯠꯀꯤ ꯃꯁꯤꯡ ꯑꯁꯤ 35 ꯁꯨꯔꯦ꯫ 2014ꯗ ꯁꯨꯞꯅꯇꯪꯒꯤ 16 ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯁꯦꯡꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯃꯈꯣꯏꯅ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈꯤ꯫ ꯃꯁꯤ ꯃꯍꯧꯁꯥꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯃꯔꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯆꯠꯅꯤ꯫ ꯑꯣꯗꯤꯁꯥꯗ ꯂꯩꯔꯤꯕ ꯁꯤꯜꯀꯥ ꯂꯦꯛ ꯑꯁꯤ ꯋꯥꯇꯔ ꯕꯥꯔꯗ ꯁ꯭ꯄꯦꯁꯤꯁ 90 ꯍꯦꯟꯅ ꯆꯥꯛꯇꯥꯐꯝ ꯄꯤꯕꯒꯤꯗꯃꯛꯇ ꯃꯁꯛ ꯈꯪꯅꯩ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯂꯣꯛꯇꯥꯛ ꯑꯁꯤ ꯐꯨꯝꯗꯤ ꯃꯊꯛꯇ ꯂꯩꯕ ꯁꯖꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯁꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯦꯆꯔꯦꯜ ꯍꯦꯕꯤꯇꯦꯠꯅꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯦꯔꯟ ꯊꯥꯡꯒꯜ ꯑꯁꯤ 2012ꯗ ꯔꯥꯝꯁꯔ ꯁꯥꯏꯠ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯎꯆꯦꯛꯀꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀꯟꯕꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯀश्ꯃꯤꯔꯗ ꯄꯟꯖꯥꯠ ꯅꯥꯒ ꯀꯥꯡꯂꯨꯞꯀꯤ ꯑꯦꯅꯨꯑꯦꯜ ꯐ꯭ꯔꯨꯠ ꯕ꯭ꯂꯣꯖꯣꯝ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯃ ꯃꯔꯨ ꯑꯣꯏꯅ ꯈꯨꯡꯒꯪꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯤꯡ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯑꯃꯁꯨꯡ ꯁꯦꯡꯂꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯔꯦꯅꯨꯀꯥꯒ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯝꯕꯥꯔꯒ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯑꯕꯇꯥꯔ ꯁꯀꯝꯚꯔꯤ ꯗꯦꯕꯤꯒ ꯃꯔꯤ ꯂꯩꯅꯩ꯫ ꯚꯥꯔꯠꯇ ꯋꯦꯠꯂꯦꯟꯗꯁꯤꯡ ꯄꯥꯛ ꯆꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤ ꯔꯥꯝꯁꯔ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ꯫ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ
ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯪꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯆꯤꯡꯗ ꯆꯠꯅꯗꯨꯅ ꯎꯟ ꯇꯥꯕ ꯌꯦꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯧꯅꯈꯤ꯫ ꯖꯝꯃꯨ ꯀꯁꯃꯤꯔꯗꯒꯤ ꯊꯣꯔꯛꯄ ꯐꯣꯇꯣ ꯈꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯍꯨꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟꯕꯒꯤ ꯃꯤꯑꯣꯏꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯎꯟ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯁꯃꯤꯔ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯨꯝ ꯍꯟꯗꯛꯁꯨ ꯌꯥꯝꯅ ꯐꯖꯈꯤ꯫ ꯕꯥꯅꯤꯍꯜꯗꯒꯤ ꯕꯦꯗꯒꯥꯝ ꯆꯠꯄ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯋꯥꯔꯤꯗ ꯌꯥꯎꯕꯗꯨ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯤꯑꯣꯏ ꯀꯌꯥꯅꯁꯨ ꯍꯥꯏ ꯃꯐꯝ ꯑꯁꯤ ꯃꯤꯔꯩꯕꯥꯛ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯁꯃꯤꯔꯒꯤ ꯐꯣꯇꯣꯁꯤꯡꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯨꯖꯔ ꯑꯃꯅ ꯏꯔꯛꯏ, ꯁꯔꯒꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯝꯒꯗ꯭ꯔꯥ? ꯇꯁꯦꯡꯕꯅꯤ, ꯃꯔꯝ ꯑꯁꯤꯅꯅꯤ ꯀꯁꯃꯤꯔꯕꯨ ꯅꯣꯡꯗꯣꯜ ꯃꯈꯥꯗ ꯂꯩꯕ ꯁꯔꯒ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ꯫ ꯑꯗꯣꯝ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯎꯔꯒ ꯀꯁꯃꯤꯔ ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤ꯫ ꯑꯗꯣꯝꯁꯨ ꯆꯠꯄꯤꯌꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯕꯨꯁꯨ ꯄꯨꯕꯤꯌꯨ꯫ ꯀꯁꯃꯤꯔꯗ ꯎꯟꯅ ꯀꯨꯞꯁꯤꯜꯂꯕ ꯆꯤꯡ, ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯈꯪꯒꯗꯕ, ꯌꯦꯡꯒꯗꯕ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯁꯃꯤꯔꯒꯤ ꯁꯩꯌꯗꯥꯕꯥꯗꯇ ꯋꯤꯟꯇꯔ ꯒꯦꯝꯁ ꯄꯥꯡꯊꯣꯛꯏ꯫ ꯒꯦꯝꯁꯀꯤ ꯊꯤꯝꯗꯤ ꯁ꯭ꯅꯣ ꯀ꯭ꯔꯤꯀꯦꯠꯅꯤ꯫ ꯁ꯭ꯅꯣ ꯀ꯭ꯔꯤꯀꯦꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯇꯁꯦꯡꯕꯅꯤ, ꯀꯁꯃꯤꯔꯒꯤ ꯅꯍꯥꯁꯤꯡꯅ ꯎꯟ ꯃꯊꯛꯇ ꯀ꯭ꯔꯤꯀꯦꯠ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯀꯁꯃꯤꯔꯗ ꯇꯨꯡꯗ ꯇꯤꯝ ꯏꯟꯗꯤꯌꯥꯗ ꯁꯥꯟꯅꯒꯗꯕ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯣꯏ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯁꯤꯁꯨ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯃꯨꯚꯃꯦꯟꯠꯀꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯔꯨꯛ ꯑꯃꯅꯤ꯫ ꯀꯁꯃꯤꯔꯗ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯔꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯀꯌꯥꯅ ꯚꯥꯔꯠꯀꯤ ꯃꯦꯗꯜ ꯐꯪꯗꯨꯅ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯜꯂꯛꯀꯅꯤ꯫ ꯑꯗꯣꯝꯅ ꯀꯁꯃꯤꯔ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯒꯦꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ, ꯍꯥꯞꯄꯤꯌꯨ꯫ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯖꯔꯅꯤ ꯑꯗꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯒꯅꯇꯟꯇ꯭ꯔꯕꯨ ꯍꯦꯟꯅ ꯆꯦꯠꯍꯟꯅꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯔꯨꯛ ꯌꯥꯕꯅ, ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕꯅ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄꯅ ꯒꯅꯇꯟꯇ꯭ꯔꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯒꯅꯤ꯫ ꯑꯩꯅ ꯄꯦꯟꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯅꯣꯠ ꯍꯥꯞꯄ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫